Malem gi mapham kya da Pangthokhre World Music Day ga mari leinana Manipur University ga Department of Dance and Music na Sinduna nongmagi oiba seminar ma Pangthokhre Universal Peace and Harmony through Music and Dance haiba theme da yumpham oiduna Department asigi lecture hall da Pangthokhiba thawramaduda Manipur University School of Humanities ki Dean Professor S. Imoba, Department of Dance and Music ki Head of Department Dr. M. Toiba, amadi Department Asima ki Assistant Professor Dr. B. Bityapati Sarmana, Maru eba mitunglan sing oina sarukyaki. Thoramaduga mari leinana Professor S. Imoba na hai, miyoiba ekoina pokpadagi siba phawba isaiga sagwan naduna jatli. Puruk khudingmaki thabak thorum ayambada isai haibasi yaudaba yadaba ama oiri Manipur University ki makhada Department of Dance and Music nasu chahi kyagi mamangdagi jagoi amasung isai makhal kyagi subject sing hangdoktuna takpi tambiduna lakli Malem gi mapham kyada Pangthokhre World Music Day gi thorum asi Department asina su Sinduna Pangthokliba asi yamna aphaba khongthang amani haina su makna makhata ki history of the world, the music day, and the music day had historically ama. Aduga, Pasibu, Tawing, the music, local, the city, the way. Pamjada, the kid of India, I don't bother the labor, near the Sicila, from the whole Pogiapo. Music, and the art, any art. About the Kala, national collection of some Marandi, Ini adalah apa lagi? Mama bersih sini bahasa apa? Kira macam dah. Syekh asaga apa lagi? Tahun tuan asama dan publik kerja. Thawramadugi nungi oiba warol pidaduna Dr. B. Bityapati Sarmana hai music ki boundary laitabana lon khangdraba sulamamagi music na aikhoi khudingmak amato oina punsin bangami awaba amasung nungaiba khudingmakta miyoba aikhoi music ki mateng lawduna awaba pothanari bani lamdamasta thokleba irang asibo loisinduna tangdu laitana hingminnabagi wakalon sandokpada isaina achawa thodang lawri hainasu makna makata ke the country in boundary like what no in the magi thoda lo sakena lo what lo I can't the music the pa what hekta any music tasi, Iranian music tasi, ada kita terkena Chinese music tasi, Japanese music tasi kok. Masih di sini juga, apa tu mulai kau orang ni musik pun music kita selesai, masih di luar pun tambah yang besar lagi.